लगाव खाउफमदा नोंमई उल्लगा सेल खाइनबो होनरंबनी हाइबा एमएलए लोकेश्वरगी फिजम सेटपा सिक्योरिटी स्क्वाड अमा मियामना फुरबा मतुंगदा लम्फेल पुलिस ता सिनख्रे ngarang numidang Lampel Police Station gi manung channa Kwakaithil da leiba St. Peter School mayada lagaw khawpham amada changlaga nongmai utuna paisa lawna bohonaramba miyoy ama miyamna phubudagi sokre loina na hairiba miyoy adu Lampel Police na mahakna purakpa AK-47 nongmai ga konana phagat le haire pausi asina phangba paugi matungina de ngarang nongyai matung pung 12 ni furom taba matamda Kwakaithil da leiba St. Peter School mayada hausi game ama pangthokhe lagaw khawpham aduda number thadaba gypsy gari amada phijam setuna lakpa AK-47 nongmai paiduna lakpa khundrakpam kendra ge MLA TH Lokeshwar gi security squad ni haiba miyoy amana lagaw khawpham da changlakuna nongmai utuna sel khainaba honakhi haire maduda lagaw khawriba singa ningai sangdanarakpadage khud thongna khanarakpada miyoy adu asokapan nangkhe kaina thangda soklaba miyoy adu khundrakpam kendra gi MLA TH Lokeshwar gi security squad ni haiba khangba ngamkhe miyoy asina number thadaba gypsy gari adu da mahaka loina na misam amaga AK-47 nongmai amaga loina na MP5 nongmai amaga pudunu lakpani haiba khangba ngamkhe loina na mana purakpa AK-47 nongmai adu su mafam aduai da leiba khongban amada ta adunu leirambadage recover tawba ngamkhe farba miyoy asi khudakta Lampel Police kauduna mana purakpa AK-47 aduga konana khusinakhi haire pawasina hai farba miyoy adu wahong pahong chathabada mahaka micham nupa amaga number thadaba gypsy gari aduda lakminai haiba khangba ngamkhe mahaka lakminariba nupa aduge khongul linaba miyam amadi police na honabada Kwakaithil dage khara haigatlaga leiba Asian Hospital manak aduwai dage micham nupa adu nongmaiga konana phangba ngamkhe nupa aduna haidorokpagi matungin na makhoi ani number thadaba gypsy aduda tongduna lakhibane MLA Lokeshwar gi security squad ni haiba miyoy aduna AK-47 nongmayama pairakhe aduga mangondana MP5 nongmayama paihankhi haiba sukhangba ngamkhi haire farba miyoy animak haujik Lampel Police ta leire loina na makhoi gi maming matha amade laifamna chingba police tagi phangba ngamdre thabaki paisa pi khi haibage viral ohenkhi ba video da senaba sing wakhal tahan khre haukiba numit marini mangani gi mamangda Facebook ta chief minister gi maming pallaga thabak hapagi paisa lawi haina video ama viral oikhiba du gi matang da singjamai police na miyoy ahum wahong pahong tawnaba ngarang kaukhatlaba matung ngasi Imphal West Police ki SP na pawmi singi mamangda puthokuna makhoina video aduda ngang sakhiba sing adu sengdokre hairiba makhoi ahum adude Sorokhaibam Lukhoi Elias Premjit sahi 59 apokpa leikhidra Syam Kishore Kakwa Sorokhaibam Laikai Naurem Ongbe Malem Nganbe sahi 59 mapuroiba Naurem Pradip Sangai Pro mamang Laikai amade Salam Kingson sahi 93 apokpa leikhidra Ningthoremba Brahmapur Aribam Laikai ne Paugi mifamaduda ASP na makha taraduna haikibada makhoina Facebook ta thagalakhiba video adu August 13 2022 da namkhiba video ne Sorokhaibam Lukhoi Elias Premjit hairiba miyoy asina kumja 2019 da Salam Kingson da gimagi business project da maglupa lakh mari lawkhi amade Sorokhaibam Lukhoi Elias Premjit na Kasar dage Senjam Manglem kauba Malem Nganbigi manaw nupa sidage sahi ama ani asida installment oina fee gi business purpose ki damak lawkhiba lai hairiba Malem Nganbi asigi mung manunggi miyoy amata lainga ki thabak apply tawkhiba laite thabak ki paisa pi khiba su laite asigumba yumpham yaudaba posak sing ase social media da viral chanaba kana gumbana matungda tawbigano video asida palliba Sorokhaibam Lukhoi Elias Premjit hairiba sigi mayamba Romesh hairiba miyoy ase chief minister ga karigumba hiram amatada mari leina de haire aroibada tabiriba pumnamakpu thagachare